Doctor, nurse amadi paramedical staff singna CIC Nambol gi office mamangda wakat mi pham khre. Oinam mayai likai degi patient ama mioi mariga ngarang ahing nong yaida lakminaraga doctor amadi nurse singna layeng chatharingi da makoin apamba mongda layengu BPO lu haiban sing banam duna makoi gi apamba sing tawhanna ba hona kiba thodok sing yaning da ba phongdok duna CIC Nambol gi mamangda hospital asida puba doctor, nurse amadi paramedical staff singna wakat mi pham khre. Wakat mi phamadуда health worker aikoi bu aki akhang yaudana thabak tohun biu doctor amadi nursing ki han khangan ba yaning de we strongly condemn last night incident on duty the labor staff singda intimidation amadi threaten to ba yaning de haina thaba slogan iba placard kya su sinaki wakat mi phamadуда CIC asigi MO in charge Dr. L Kuber MO Dr. S Victor Dev nursing amadi paramedical staff sing su saru yaki Dr. S. Victor Dev na hai hospital da laklaga patient party na kihan khangan ba matam len ma man ba wangang sangang kya ngang ba ngarang gi thodok na ahan ba nate asum na tawrga miyam gi seba tawriba doctor amadi nursing bu kihan khangan ba namduna makhoi gi apam ba tohandi ganu hai ki aduga to pa paw mana ningol chako ba mamang da honorarium amadi talab pithok piu Bharatiya Mazdoor Sanghada affiliation tauba Manipur gi khwaidagi chawba trade union Manipur Angalwadi Mahila Organization amadi ahing nungthin thabak thoram kya da mateng pangliba Manipur State Power Distribution Company Limited ki employees singi backlog salary loinana Imphal Municipal Corporation gi sweeper sanitary worker singi salary ningon chako ba mamang da pithokna ba Manipur gi CM Birenda ai ba serol ama pisinkhre Haukiba sahi ani dagi hauduna laingak asina sigumba harau kumai matam lakpada MSPDCL engaged employee backlog singi salary Imphal bu nalhaliba IMC gi worker helper singi honorarium hek pithok pibagum sahi sigi oina su pithok piu haina saha sangathan mantri gi N Tombina phongdorokli aduga topa pawmana Rajasthan state na COVID-19 dagi ngakthok na ba bill pass to ba ahan ba state oire Rajasthan ki State Assembly na malem ki mafang kya da sandorli ba COVID-19 bu ngakthok na ba ngarang Rajasthan Epidemic Amendment Bill 2020 voice vote ta pass tawduna laina sigi mayok ta bill pass to ba leba ka sigi ahan ba state oikre bill sigi matungina mi amana miyam tin ba mafam natraga public amasung private ki gari chatpada sungsoi soidana marks upagi darkar oiri bill sida Rajasthan Epidemic Act ki makhada section 4 ki manung channa anawba clause amasu hapsinduna mi amana mahaki naton amasung machine face mask ka loinana khumdrabadi mirakta thorpagi athingba thamkhre state asigi CM Ashok Gehlot na haikiwada COVID-19 dagi ngak thoknaba amata ngairaba vaccine di face mask sinabani haina phongdokhi aroibada Paupilai news reader ki video bu yengpiriba khudingmakpu thakachari